अहानबदा मरोइबा पाव हौकिबा अहिंगदा कुकी टेररिस्ट सिंगना क्वाक्तादा इमुंगना तुमदुना लैबा मपा मचा यावना मैतै अहुम यामना तमथिना ओटलबा मतुंगदा नोंमैना कापतुना हालमले स्टेट फोर्स अमदी वॉलंटियर सिंगे अपुनबा टीमगा कापनबदा कुकी टेररिस्ट अनि सिरे वॉलंटियर अहुम कमांडो अमा सोकले Coordinating Committee of 27 Assembly Constituency na kaukiba pong kunmari ke general strike akan mamawangda chathari Assembly ke akhanaba session August kunmato da kaunaba state government na lepkhre Kuki MLA amata maifam sida yawa yaroi haina Kuki NP Manipur na khangan khre Kurumjari Notice window Manipuri Pau meeting tabireba singbu SURBALA MAIREMBAM na taramna okjari amadi hauzik miyam da pau macha khaina pizari Kokta Municipal Council gi Ward number 8 ta yumdong pok oina leiba mitei gi imung amada tumduna leizaba mapa macha ani yauna sagai gi miyoi amaga punna maitai ahum ngarang ahing athengbada Kuki terrorist singna yamna tamthina otleba matung da halamle Kuki terrorist singi tamthiba mihata laikhijaba miyoi sing adudi Kwakta lamkhai Kwakta Municipal Council Ward number 8 tagi yumnam jeten mitai chahi ni futaruk apokpa laikhijaba ivohal imung amagi mapa macha ani yumnam pisak mitai chahi hum futaret amasung mahaki macha nupa yumnam Prem Kumar mitai lelaba matungda nongmaina makokta kapsilaga hatkhibani mahaki macha nupa Prem Kumar na yet thangba makhongda thangna yanbadagi Kiengada kitang ngaide yet thangba lengjum na su thangna yanbagi mafam leirami Zetena famung dagi chingtharaba matungda upna hifalaga nongmaida makokta kaptuna hatkibani hairi Thogdok thofam dagi newtv na fangba pau amagi matung ina Kwakta lamkhaida yumdong pok oina maitegi yum mari manga khak laibani handaki kanglop ani gi marakta thokiba irang asina yum asida nupi angang singde atop mafam singde chenduna laikhraga nupa ngakta yum sangduna lehobani Kwakta lamkhaidagi meter chambarom lapma laiba gothol haina khangnaba Kuki kundagi kulai matik chana paiba kuki sing adu ngarang numidang athengbada changsil lakhibani Kuki terrorist sing aduna maitai ahum adu yamna tamthina halaba matungda Kwakta lamkhaida laiba dukan kaya akai atoi thohan lambata natna dukan sing adu da panba CCTV camera sing su fuktuna pukre hairi Thogdok asigi matung tarakpada ngasi ayuk ahenba security force sing mafam adu da changsin bada kuki terrorist singna nongmai kapsilakpadagi handuna yamna kan nakapnakhi Hauzi Kwakta da thokiba thogdok asigi matangda ahenba pau single loinana notice window gi Bisnupur correspondent Somananda Manganga executive editor Naurem Ningombonga phone da wari sanabagi paudam lobise Anan khoida khangingbasi hauji ngarang numita athengba thokiba mihan mipuni thogdo tugi matangda somanangi mafamda kari details laire aduga makhata na hauji karam phibam da lairi bage amadi kari chechin thorang security forces sing mafam adu yawroglabra huji makhata na kapna bagi thabak sing chathari private do harta thambiyo Ani tani aku ini home si masari hoi tom limeta dimilten singna nomine kaptuna halamne aiba di bagi dinam riset maitai sahi umputre kolai hiraba nam maitai adu nam Prem maitai sekunda ban popa yuna district maitai ini pum do kolai nam boli Somanangi akhoi sound ji akhoi connectivity ji kitang phone marabna sound ji kitang mek singna ta phangre adu makhata na somanan hujiki thoiba tawdo chida maitai miwai ahum laikhidre aduga makhata rabada hujik security force singna mafam aduda kari haibadi tawdo adugi matung tarpada security force ki maiketi kari thabak lokat pagi mami tabu buge Security force singile ko SP police ki yawna sel Pagi, sama na Oxford kaya na sila sama pas na aru berambis kesangan na aku tu sama ane masuk hangde aku pasang apa aku village volunteer sing na aku person sing na aku walau aku na counter bagi hauji kucong na bagi amna ka mo hauji bagi ko baza Oxford kaya mani tong maya pausiam kan na pom Kaptun yang
makha tarakpada somanan mafam aduna security force singa hojing makha tarakpada thodo du thokrabagi matungda nakal ani makta habdi koki lalawuni singnaba singi marakta amadi security force singi marakta hojik nawai kana kamari haiba paw thangba leire hojik kari phibam le leiri hojik hojik si akhoi kapnari basi mapung hoina akhoi tera hongsang bi maning siga kothol siga yam naknei adu hoji hariba kothol sigi awangda tera hongsang bi lai thelai ba man sigi maningda akhoi geljang haino khulamaga aduga akhoi tharolo haiba khulamaga yam naknaba akhoi khunsiga yamna kilometer ama phada bi naknaba khulani lei sidagi moina attack toslakodigi akhoi somdagi akhoi security force ka handuna yamna kan nuongda hoji moina bomga pai no mai ka pes man yam kan hoji lan si sathari hojik nakalani de khothonari basida security force sing di makai da kari kari aso open gi paudi hojik pokki oina kari phangba lei hojik hojik makta de khoina sabsana mi asoi haiba sing bangam di maram di somda lekhidaba ahum dugi khoigi som sarang ni makta khangudna ugi milten sing torok pe te oibadagi khoi su mayam si hoi baumi sing yauna te pham sangin sing amdri kana soi khole bi paudi phangdi ha tang legadi khangna da ne kanjari aduda akoina mo makha ta na phangba pauda khoigi police manipur police commando gi akoi gole prop gypsy ma koki lalawuni singnaba singna nambai kapsal pudi pambagi aso open akai toi khara thoi haiba paw ma phangba leire aduga aso open ju khara yawbagi paw phange masi karai paw chumba leie somana adu akoina su karokonina commando ma soi haiba di akoi su tai aduga sabsana akoi mit magadi adu magdi hodraba adu makata na sohanan mafam aduda koigi ambulance sing chathok chachin tawba so open hondo honjing tawbagi mamidi tawa ubra adu di khoi lambi da mayam thauri khoi salen adigi koigi sound khong da yam kan ambulance sing thauri adu kana so gonum pu haibdi sabjan de khangde commando mdi soi haina koina paudi phang makha tarbo somanan huji kokta lamkhai maruina ward number 8 ta leiriba mioi sing akoi micham praja sing chi huji akoina phangba paw hoji paw da phangba lanjeng nambagi phibam da hojik leire haiba paw ma phangi masi karai phabo chumba leige hojik si khogi yamna kan wong ko thongna kodigi mafam du hana su relief gam da mung hojik le siriba hum masi yum ngak pagi le hobani ate di hana relief gam da lona laikhabani adana mi paina ra kodigi hoji hariba 1 number 8 ki saruk aduga somda khogi hana gi terangsang maning dagi laithen dagi ayamba terangsang bi sai chi gam na lo hum si loina mak lanjeng na dana hojik se ma mai sa photo hum da loina leina kre yam nungaijare akoigi Bishnupur gi correspondent notice window tv gi Bishnupur correspondent mafam madu hojik tholiba irang kanglupani gi marakta thonariba irang asigi akuba paw long ngi dangta hojik kokta da leiriba akoigi Bishnupur correspondent somanan makata na somanan akoigi pungfam minute khudingi any tholak pathodo wathok sing leiragadi athu bada akoigi notice window tv da update tawirkani haibi thaja thamjari tongan ba thodo wathok sangi ahenba paw sing leptana taba phangbina bidamda notice window tv bo mi eng tadun lebiu mafam maduda changsin ki state force ki team sing na nomai kap tuna taksin mada kuki terrorist sing tapna handoki haina mafam maduda ki fangba paw amana haidi State Force na ahan ba oina Faulzang da changsin bangam kre me ahum da irang asi hek horak padagi State Force na mafam adu yauksin bangam laktribani haidi terrorist sing na kablak pada pan badagi Manipur police ki bulletproof gari ama minseng kaide amasung tayar puncture oire hojik phawba kuki terrorist anigi asi ba hakchang ta duna leiri marak sida village volunteer ama police commando ama sokpadagi hospital la pukhat kre Maitai nupi amasu kokta da volunteer singi chak thinba lakpada faigal da nongmai maruna panduna sokle ambulance ta haptuna hospital la pukhat kre haidi kuki terrorist na kablak pa nongmai maru sing kokta bazar fawba yorakhi dukan gi faglang da nongmai maruna panbagi mafam lei haidi Bishnupur district ki kokta da mihat mipun ge achauba thodok thokliba asigi chairakta anauba sifai thajilakpa yaroi haina Bishnupur bazar da maira paibi singna BSF ki gari sing thatkre yamlaba gari pareng adu ima singa thatuna hankinaba akanba pressure pikhi tungda upai leitraba BSF ki convoy adu mamai leiduna mathang Imphal lomda hanki haidi Assembly Constituency 27 ki coordinating committee amana August ani fawbagi manungda Assembly ki akhanaba mifa mama kauduna hojik Manipur thokliba kanglup ani ki irang asi loisinaba hotnagadabani haiba divan bu Manipur lenga ngatabi de haiduna ngarang ahing nongyai dege hogduna ngasi ahing nongyai fawba kaukiba pungkun mari ki general strike hojik yamna kan chathari
General strike asina maram oiduna ngasi Manipur gi maru oiba national highway animakta passenger puba gari amata chena khidre lambida ana ayek lining laison ga mari leinaba mai ising puba gari sing natana atai gari amata chena khidre school college sing loina na lanai office sing thonglo na ki mafam kaya da nupi yauna miyam na lambi thingbagi khongjang sangsili National Highway number 2 Imphal More lambi gi singjamai corner Katwa Makha Boroi Makhong na chingba mafam kaya da nupi singa lambi thingbagi khongjang sangsili Nakalamaromda hauzik oirakliba Manipur gi tangdu laita da phibam asina maram oiduna ngasi August manga da Imphal East amadi Imphal West district ta curfew gi matam khara komthok lambadu district ani asigi DM singna ngasi ayuk pung 10 makhai fawbada mak tension kre Imphal East district ki manung chanba thongju assembly constituency gi mafam pumba su banyam na kan jathaki Okram chuthekta Prime Minister Narendra Modi ki photo thetpa effigy pairaga miyam na pen da ba phongdok tuna mai thana ba thorang tawki khongman bamon lekai da su ban jathaki Tranithoi Suba Manipur Legislative Assembly gi mari suba session chatliba August kunma thoida Manipur gi governor na samon tawngana ba state government na warep laukhre Panba yabadi hauzik state asida Kanglup ani gi marakta tha ahum hena irang thoktuna misi mina asok apan amadi yum kai yauna lanthung kaya amang ata thokliba asida tongan ba political party sing civil society organization sing amadi atai section kaya dagi state assembly gi akhanaba mifam athubada kaugadabani haiduna lengak asida taksinduna lakibani amaromda Manipur government special state assembly session kauriba asida Kuki Jau MLA Amata Haktengana Natraga video conference ki Kuthangda Saruk Yaba Yaroi Karigumba Yaram Labadi Madura Thoglakpa Afafata Pumnamak Kitekchak Masa Masana Puzagadabani Haina Kuki NP Manipur ki Information and Publicity Secretary Jangholon Haukipna Thadorpa Chero Lamana Haidi Panbayaba Amana Nagagi Civil Society Organization Amanasu Handak Famgadoriba Assembly Mifam Asida Nagagi MLA Amatana Saruk Yadana Basukhangan Balai Krabani Hauzik Aroibada Maroiba Pa Muhana Pizari Haukiba Ahingda Kuki terrorist singna Kwakta da Imung da Tumduna Laiba Mapa Macha Yauna Maitai Ahum Yamna Tamtina Olaba Matungda Nomaina Kaptuna Halamle State Force Amadi volunteer singi Apun Batimga Kapna Kiba Kapna Bada Kuki terrorist Ani Sire volunteer Ahum Commando Ama Sokle Coordinating Committee of 27 Assembly Constituency na Kaukiba Pung Kunwari ki General Strike akan bamawang da chathari. Manipur Legislative Assembly ki akan na session August kunma toida kaung na ba state government na left kre. Kuki MLA amatam mifam sida yawa yaroi haina. Kuki NP Manipur na khangan kre. Hauziki oina Manipuri pau matang ase loijare makhatara ka pau gidam miyamna notice window bu mideng taduna lebiu amuka sohanna khurumjare